Kurumjari, SKTV News po yengbiri papum namak po like horam thoy thoy chanuna taram nokchiri ahanbada maroiba pau. Manipur gi iranga mari leinabani haiba hanagi Chief Minister N Biren gi audio tape ki case ki hearing hayeng Supreme Court ta chatharagani. Mahiroi Singhna masagi thaudang ningthina khangna tawraba matamda saukhatpa khunai ama semba ngamgani haina Imphal West ki DC Mayanglambam Rajkumar na phongdokre. Manipur Lainga ki school Marifutara Taruk ki Mahiroi listing aniga chatruk Marifutara Marina Saruk Yaduna Mission Transformation of Government Schools ki Marirak Suba competition ngasi paksan na pangthokre. Masung Ziribam District Police ta SIO ina mathau tauribi Fulit Sabam Romi Bala Devida Kendriya Griha Mantri Dakshata Padak Inglisingani kun manga gi mana pidune ikai kunarakre. Hauzik pau sandona pizari Inglisingani kun humdoi gi me ahumdagi thokliba Asiga mari leinabani haina maral siraduna social media da sandorakiba hanagi Chief Minister N Biren gi audio tape ko mari leinaba case ki hearing makhatana hing Supreme Court ta chatharagani. Kuki Organization for Human Rights Trust na thangalakiba writ petition civil number 702 of 2024 ga mari leinana Supreme Court na tangkak kayada hearing chatharakhibagi makhatabo ina hayeng court asina hearing chathanaba item number 31 oina court number 13 da list tawkhre lik koirakhiba audio tape asigi matangda Supreme Court na lokhalakpa khongthangi manung channa N Biren gi khonjel gi sample ga audio tape aduda yauriba khonjel ga manabra haina khangdoknaba Central Forensic Science Laboratory CFSL da khanghan khrabasu tha kaya changna hotnarabasu asengba puthokpa ngamdana lekhibani madugi matung Gandhinagar da leiba National Forensic Science Laboratory NFSL da amuk khanna thizinaba court asina chahi sigi August 13 ta direction pikhi direction aduda case asiga mari leinana makhatana procedural lapses leitanaba audio clip adu edit tawbra semdok khrabra natraga manghan takhan khibagi thabak chathabra haiba yauna chayet nariba audio clip ta yauriba khonjel ga sample voice ka manabra haiba laptop nabasu khanghan khi justices Arvind Kumar amasung PV Sanjay Kumar na saba bands na recording sync pikhatlakiba voice sample amasung questionnaire sync chayola magim hanungda forward Taubaga loinana National Forensic Science Laboratory NFSL na makhoi gi report adu seal cover da haplaga chayol taruk ki manungda submit tawrakadabani haina su direction pikhi Mahiroi Singhna masagi thaudang ningthina khangna tawraba matamda chawkhatpa khunai ama semba ngamgani haina Imphal West ki Deputy Commissioner Mayanglambam Rajkumar na phongdokre ngasi palace compound da leiba Manipur State Film Development Society MSFTS holda Edu Truth Kota Coaching Center na senduna marirak suba State Level Maths and Science Olympiad Inglisingani kunmanga amadi NEET UG Inglisingani kun manga da khalakiba candidate singbu okpa amadi prize yenthokpagi thoram pangthokre thoramadu da Manipur University ki Department of South East Asian Studies ki Head of Department Professor Chingland Maisnam Jenims ki Medical Superintendent Dr. Lokeshwar amadi Edu Truth Learning Solutions Private Limited ki Managing Director Laimapokpam Manimohan na sarukyakhi DC Mayanglambam Rajkumar na makhataraduna chawkhatpa lamdam ama oinaba honabada Mahiroi Singh ya chawba thodang lei Mahiroi Singhna masagi mathau masak khangna Mahiroi oiraklaba matamda chawkhatpa leibak ama oiba ngamgadoribani masi khangna haurakliba Mahiroi Singhna Mahiroi ama oibagi poram kaidana Hena hotnaraktuna faba chawkhatpa leibak ama oinaba honasi isana pamjana changlakhiba sinfamda professional field amada mafam ama hektada transfer taduna thabak tawningdaba mioi adudi thabak tawdabana hena fai isana tawriba thabak adu mapung fana tawba ngamnaba Mahiroi oiningai matamdagi hotnagadabani haikhi paikha phel oigam tharaga pass tawbagi yaiko na sana nang na sa fail o helaga
suicide adagi de atawada taw su yade madu yade na halak pa yaba step na table step ko yes lots of pressure parents na ngai su lerangani nangi peers and nangi colleagues nangi friends madi and ni exam pass tawre so what kai adu nangi kari so thoro kai so thade noi de su sugumba wakalon si lakpaga district administration and the proper authorities parents what is magadawni mai pada mama baba sidi no hire sum namgadawni so yes hire is ready mai to gaiba natra Mission Transformation of Government School MTZS na sinduna marirak suba MTZS competition English ani kunmanga Zone 4 Bisnupur na konba mafam Bisnupur district ki oina district asigi manung chanba ningthaukhong higher secondary school dangasi pangthokre Thauramadu Bisnupur district ta leiba lainga ki school kunithoi da tamba mahiroi chahumga kuntarukna mathematics general knowledge English amadi mental attitude ki competition da saruk yakhi Thauramadu ko mari lainana MTZS ki vice president Sagol Stem Amarjit na haikibada lainga ki school fagatna papandam da competition asi pangthokpani masida zone 1 gi oina school tarani thoi dagi mahiroi chani ga yangkhai nipan amadi zone 2 gi school mapandagi mahiroi chamaga humfutara mathoi wangoi gi school tara taret ki mahiroi chambri ga kun mangana DM College of Commerce Imphal da center oi zone 3 Thawal gi school kunthra gi mahiroi chambri gi yangkhai taret kakching gi school gi taruki mahiroi yangkhai marina Thawal College Thawal da center oi Zone 4 Bisnupur gina school kunithoi gi mahiroi chahumga kuntarukna ningthaukhong higher secondary school the center oibani competition asida Manipur gi oina school marifutara taruki mahiroi listing ani ga chatruk marifutara marina ngasi asida saruk yaduna athoi ahen tanari haina phungdokhi Government school la leiba ngang sing gi mogi potential sing je khoina explore to no expose to ga mkhoi masen gi marta khoi gi hena competitive boiba academic atmosphere ma phanghana bogi pandam da tawjabani aduga handaki mari subai edition ji gi anau boina khoina hana yawrum da ba class 3 da gi 8 faw bogi ona tawjariba category taruk sida khoi english subject hapsan jare aduga category taruk simaki khoina gk amadi maths mental aptitude test ki khoi gi tonba option ama so hapsan jare Mission Transformation of Government Schools MTZS na senduna Manipur gi oina center ahumda category ani thongna class 3 dagi 5 class 6 dagi 8 fawbagi pangthokpa marirak suba state level MTZS competition da Thawbal center gi oina su mahiroi chamanga ga yangkhai nipan lomna saruk yaduna ngasi Thawbal college ta chathakre Thawbal College ki center da competition yauduna exam thariba mahiroi singbu koina chatuna yengsilaba matung ZEO zone 3 Thawbal gi DI Asem Rebecca na haikibada Manipur lainga ki school sing amadi aided school sing da tamliba mahiroi singi damakta state ki thakta competition asi pangthokpani masigi maramdi education asida anoba ahenba chawkhatpa leinaba amadi private school sing asiga competition tawba matamda sotharaga leiba maramna hena faba maikaida laknaba ngasigi competition asi pangthokpani masigumba exam ama tawba haiba asi angang singda yamna kanaba pi maramdi OMR system da tambirabanina lainga ke mahiroi singdi any competitive exam ama tawrakpada akiba leiraroi amadi healthy oiba competition ama yawba matamda su ngasigi MTZS asinasu mateng oiragani haiki exam ama tawba habise angang singda yamna kanabra khale habdi government gi angang singche maruina makoi se any competitive exam tharpa matamda OMR system da torko habise makoi dadi tigi je anova experience ama angang singda hojik tigi hona any competitive exam tharpa matamda OMR system je tambiraga di makoi da haying tungda exam tharpa matamda ki daba huloi ba habdu oiba aduna masido mateng pangi ba volunteer waja sing se hagna duki matik video gi site gi thagat pa phongtok chari aim and objective of this exam je tai kaisu na tek makoi se je aina mang da panjagri ba education sida no enhance tong na bagi da mata government aided school jinge aduga other private school jinge ka complete tor ko matam da makoina sotharaga lei ba haita re ni ko adugi pose adugi gap to fill up tong na bagi da mata sugumba step se lokhalapani
Ziribam District Police ta SI oina mathau pangthoklibi Furitsavam Promi Baladevi bu investigation gi lamda thoidok hendokpa mathau pangthokpa ngambagi damakta Kendriya Griha Mantri da sakta padak English ngari kun manga gi mana pidune ikai khumnaba utkre Ziribam District ke Sonapur da masagi chahi kuni thoirom surabi differently able person amabu nupi oibi gi ikai khumnaba manghanbaga mari leinana register tawrakiba FIR amagi tijin humjin bada Romi Balana laukiba singthaningai oiba thodang adubu Sakhang boina hairiba mana asi lanthoraki Tijin humzin bagi thabagadu Romi Balana top pamongi professionalism amadi kathokpa amagaloinana pangthokhi maduda sign language ki akhang ahi singsu yauhanduna forensic ki maruoiba khudam changdam kaya marum tasin khumjin bangamki Madumakna crime aduda chenariba mioi aduge DNA su khangdokpada achoba mateng oiki Romi Balana pangthokiba thijin humjin bagi thabak aduna chahi sigi jun tang kun tareta crime aduge marik chumba charge sheet matam chana lan khatuna victim oihorabi nupi aduda achumba wail fangdaba ki lambi yakhi NSCN IM के deputy Ato Kilonsa versus Atemna Fondo ke bawafum aduda kukimiam na taliba separate administration ke demand ase Churachandpur dagi hendok taba oina uhalle haina Kuki Liberation Army led column KLA ilna yaning daba fondorakli hiramasi gi matang da KLA LG Information and Publicity Secretary Jalyama Kuki na khudiyek piraga thadorok pacherola manahai Kuki Furupna Taliba separate administration gi demand asi aikhoigi territorial integrity amasung self determination da yungfam oidbani ipaipu singna thambiramba aikhoigi ngamkhai kuki miyam gi ayaba yaudana Manipur state ta punki matang asida VS Atemna thamlakliba wafam asina aikhoigi demand asi Churachandpur dagi hendoktaba oina uhanduna Kuki Furup ki puwari amasung chadalon chat kayabo lana wahantok pire serola sina makata na hai Kuki ke administration manung channa leiba nagagi lamsing asi Greater Nagalim da punkibada akai balaite adumakpu ukrul mau amasung senapati da aikhoigi territorial rights tanbaki wafam leiroi Archive amasung constitutional record ki matung inna Kangpokpi Sadar Hills amasung Tengnopal Chandal asi ipaipu singna thambiramba Kuki gi lamni hairiba mafam sing asi Kuki gi ningthau singna colonial era gi mamang amasung matungda ngak selaga lakhi kumja English sing amaga chamapan marifutara nithoi dagina English sing amaga chamapan marifutara humdoida NSCN IM na Kuki singi mathakta chatharakhiba mihatmi pungi thabak sing aduna aikhoigi miyam asi ipai puna thambiramba lam sing thadoklaga chenakhi hairiba lam sing adu atopa kanglupna khunda leita khibadagi lamgi oiba chayetnaba machauna leirakhi Kuki miyam na kaidongnungda ipai pu singna thambiramba lamda yanshinabagi wafam leiroi Pambay ama natraga ama na aikhoigi territorial rights phangnaba hotnagani haina cherol asina makhatari Kangpokpi district ki Saparmaina police station na konba Luang Sanggol amasung Filen Khul ani marakta ngarang security force ki personal singna khutsukhulai khara fagat pangam khre hairi hiramasi gi matangda police ki paw amana hai faraba potlam sing adudi local met ball action single barrel gun manga maru taramathoi baufeng ge wireless set ani combat shoes ki pair ahum military belt ani amadi jacket amasung combat dress ni haina paw asina makhatari Haukiba thagi tang kuntra mathoi amasung tha sigina tang amada security force ki personal singna tongan ba mafum dagi lo na thingkraba lal holup singi kedar mapan fagat pangam khre hairi hiramasi gi matang da police na thadorakpa tongan ba pau singna hai haukiba thagi tang kuntra mathoi da juvenile ama yauna lo na thingkraba lal holup RPF PLA gi kedar tongan ba mafum dagi fa pangam ki makhoi sing adudi masagi chahi kunni thoirom suraba Changangai awang laikai dagi wang camp Rishabh Elias Bihari kawi mahak minuthong dagi fabangam khibani lalalup asimaki kedar poirei sanayum nam Elias poirei masagi chahi kunmari rom suraba mioyasina Porompat police station gi manung channa top awang laikai dalaiba masagi yum dagi fakhibani hairi makhoi dagi mobile phone ahum amasung Aadhaar card ama fangbangam khi amaromda orikhinbam Malem nganba Elias watemba chahi kuntra mathoirom suraba KCP
PWG गे एक्टिव कैडर अमा हौखिबा थागी तांग कुंथ्रा माथोइदा सिंगजमई पुलिस स्टेशन कोनबा थोंजू पार्ट 2 कोनो खोंगनांग खोंगदगी फाबंगमले फारबा मियोय असि जिरिबाम डिस्ट्रिक्ट की मनुंग चना लेबा गुलाथोंदगिनी हौजिक थोंजू पार्ट 2 कोनो खोंगनांग खोंगदा लेबनी हाइरी माग असि मियामदगी सेनखाई थुमखाई तौबगी थबकता चेनबा मियोयनी हाइना पाव असिना हाइरी नाकलमरोमदा लमसांग पुलिस स्टेशन कोनबा लमदेंग खुनौदा थोकिबा एक्सप्लोजन अमगा मरी लेनना पुलिसना लौखटपा केस अमगी थिजिन होमजिनबदा थौदोक अदुदा चेनबनी हाइबा लोना थिंख्रबा लालहौलुब KCP इबुंगो ngangongi mioi ama haukiba thagi tang kunthra mathoida fabangamkhre faraba mioi adu hianglam police station na konba hianglam awang leikai dagi masagi chahi kun manga rom suraba Ronaldo maibam kowi hairi mangondagi angangba machugi Hyundai Santro car amasu fagat pangam khi hairi atopa police ki pawmagi matung inna lona thingkraba pripa ke chief cadre ama ngarang kwa kaithel mayai koibi ning thousand play kaida leiba masagi yumdagi fare hairi faraba miyo adudi pebam nikes alias nanau alias mitlang alias poidei kowi masagi chahi kunipan rom sure मंगोंदगी सिम कार्ड अनिगा कोनना मोबाइल फोन अमसुंग पान अमदी आधार कार्ड सिंगसु फागत पंगम खी हाइरी अमरोमदा कैबलमजा पुलिस स्टेशन कोनबा थांग चिंखा ख्वाइरक पम लैकाइदगी ओइनाम माइपाक कौबा मसागी चही निम्फुनी पान रोम सुरबा प्रिपा की केदर अमसुंग अरांग सिक्योरिटी फोर्स ना फाबंगम ले मंगोंदगी मोबाइल फोन अमसुंग सिम कार्ड अममम फाबंगम खी हाइना पाव असिना मखातारी अतोप पुलिस की पाव अमगी मतुंग इन्ना लोन थिंख्रबा लालहौलुब RPF PLA गे एक्टिव कैडर अनि थासिगी तांग अमदा मसा मसागी मयुमदगी फाबंगम ख्रे हाइरी फारबा मियोय अनि अदुदी सगोलबन मोयरांग लैरक्तगी बिसाला चोम एलियास ननाव एलियास मोमोसना चही कुनमरी अमदी सगोलबन मबुदो मंत्री लैकाइदगी माइबम प्रोकी एलियास थेम्बुंग मसागी चही कुंथ्रानिपान रोम सुरे हाइरी मखोय अनिदगी लॉडेड राउंड यावबा मैगजीन अमगा कोनबा .32 गी पिस्टल अमा IED अमसुंग डेटोनेटर अमा मोबाइल हैंडसेट अनि अमदी आधार कार्ड अनि फागत पंगम खी हाइना पुलिस की पाव असिना मखातारी लोपालिसिंग हुमफुतरा निथोय रोमगी ओइगदबा बियर कैन चम्ब्रीगा मरिफु ngarang Jiribam district police na ngarang lengang pokpi outpost routine oina chathaba frisking checking da fagat pangam khre haina police ki paw amana khanghalakli हौरक्लिबा नहासिंग अमदी सानरोय कयाबु मसामौ फना लेनबा की वाखलोंदा कुंबी एसी के MLA S प्रेमचंद्रना कुंबी उचान मखोंग प्लेग्राउंड दा सानरोय शिंगिदमक फ्लड लाइटिंग थानबा लोइदुना लमदम अदुगी मियामदा खुदसिननबगी थौरम अमा UUIDO क्लब कुंबी उचान मखोंग वार्ड नंबर 1 सिंजुना कुंबी उचान मखोंग प्लेग्राउंड दा पांगथोखरे थौरम अदुदा कुंबी एसी के MLA S Premchandra Kumbi Municipal Council की वार्ड नंबर 1 की हाने की वाइस चेयरपर्सन लोइटोंगबम ओंगबी बबीता मुरायांगबी ग्राम पंचायत के प्रधान थियाम रोमेस BJP कुंबी मंडल के प्रेसिडेंट S अंगोसना याउना लैकाय अदुगी अहंदमन कयासु सरुक याखी कुंबीदगी वांगु ताबा लंबी सिगी मतंगदा प्रेस मीडियादा कुंबीगी इमा सिंगना चटलिबा तांग अहु फावगी मनुंगदा लंबी असि ब्लैक चॉपिंग तौद्रगदी बन तौगनी लाउथोखिबा अदु सेंगदोखलदुना MLA S प्रेमचंद्रना हाइखिबदा लंबी यामना पिकपना मरम ओइरगा रोड साइड बम्प चाउथोकपगी थबक कन्ना चथरी मसीदा हेक्ता पांगथोकपगी कोयला थाबा यारोय लंबी असिगी नाकल स्टिंग असि लैबाक थोंदुना पाकथोकनबा होनरी लंबी अशी मेशिन सिजिनदुना कन्ना लेवलिंग सेमदुना कन्ना होनरी उफुल हौरिबा सिंग असिसु लंबी दे सिंग चाइदुना तौहली अफब लंबी अमा ओइनबा होनबा लंबी सेमलकपा हाइबसी अखोय मतम खरदी वामिनबा ताबनी महाकी साइटगिसु लंबी असि ब्लैक टॉपिंग तौनबा कन्ना होनरी खुदकता तौबदी यारोय मरम अदुना अखोय पुन्ना फमिनदुना करी तौबा याबगे हाइबदु खनसी हाइखी लंबी पाथोक मतमदा लैबाक थाददना लैबाक तो तौरगा लोलर तकतना खोतना लंबी तो कन्नब सेमददना नुंजाव पोरगे तो थाया ब्राबा लंबी सेबो
नत्रग नोंगान वे ngasi sema henwal koilas la hajan baya braba ngarang ju khabar ipun na sidore ko tore lambi sem di ipun khathok ta bane lekom khathok ta bane apabam tawse da khoisi kyam wa gi ipun kyam sa gi lo ji sem ka nungai re na sumaina nungai re ka dong ne ba sumaina nungai na bhona bisi matam sange ba thabak am ta tawya de sai du gi nungal ga thabak to tawnu sai ram ni na tatmin ne thabak suning ma mayam suning grem ai na su su as thabak su taw mi su taw ji to kun phare hagal e ba re mai sa khoi mayam ji khara ngaktang war su wana khoi khanda ga da bani adu lambi ji soidana sem ni ngai gi khoi plan loi lai ra bani adu इथाई लंबी हाक लेजे लंबी फोटो कापगा सोशल मीडिया दा थागतपदि माइ पेमा करी बो हारि खंदे लोन से जात इरगा अदु सेम बा हौरादि लंबी सेम बा हौरे नमसु थागलो अदु दि नतेबा सिमी खनाना बनेबा Imphal East District के पोरमपात थवान थाबलै काइदा लेबा यूनिटी एंड प्रोग्रेसिव कोऑपरेटिव सोसाइटी UPCOS लिंखत के बगी अनिरक सुबा फाउंडेशन डे गी थौरम ngasi लेकाय अदुगी कम्युनिटी हॉल दा पांगथोखरे Ayangpali Road ta leiba porompa thawan thaba leikai da pangthokiba thoram aduda MPCC Sports Department Cell gi Chairman Wahengbam Rosit Madi UPCOS ki President Wangkham Vikram Raj na sarukya ki Thoram gi manung channa Babina Hospital Khabai Soiga khutsam naduna blood donation gi thoram su pangthokhi Thoram aduda wangang loi singna society asina chawkhat thaurangi thabak thoram sing henna paikhatuna chawkhat pakhunai ama oina ba hona haningba gi apamba sing adu phongdoknakhi Usiwa Students Welfare Club, Taibang Mapu VLF, Seva Bharati, Manipur amasung National Medicals Organization, Manipur ga punna khutsam naraga, nongmagi oiba Danvatari Rath Yatragi, Manungchana Free Medical Camp ama club asigi ground nga si pangthokre. Free Medical Camp asida cardiologist, medicine, surgery, ENT, eye, orthopedic, pediatric, gynecology, amasung dental ge doctor singna mioi chani ga tara rom laying baga loidana ECG, hemoglobin, sugar free test tauba amadi hidak lang thaksu pikhi. Handak Manipur da dengue positive oibagi masing hangalakpa amadi Kalen matam loiduna ningtham tha changlakpa sida khungangi lam oibana maramoiraga toina doctor singda check up tawbagi khudong chabada kaya fangdaba du ngasigi free medical camp asina khudong chaba kaya piri haina VLF ki silana phongdorakli Jammu and Kashmir gi Srinagar da laiba Government College of Physical Education Gandarbal da haukiba October 19 dagi ngarang fauba pangthokiba humfuma palak suba National School Games ki wushu masanagi Sanso eventa Manipur team na bronze medal punna nipan loduna lamda masigi mingchat purakre Jammu and Kashmir lenga ke Directorate of Youth Services and Sports na yumbu oiduna pangthokiba chahi tarataret makha kanglupki nupa macha amadi nupi macha gi oiba wusu masanage sanso eventa Manipur gi bronze medal nipan adu kilogram yankai nipan kanglupki nupi macha gi da thangadagi H Devjani kilogram yankai tarukki da KHA khapo changbamdagi K Yaisna kilogram humfutara gi da loitangdagi Ke Linda kilogram humfu gida na chowdagi L abenao kilogram nimfu manga gida ithai dagi A sur kilogram yang khaini thoi gida Sai STC Imphal dagi L Victor kilogram nimfu nipan gida Haikruzam dagi A Yaifaba amadi kilogram marifugi kanglupta moirang khudek pidagi Ke Wanglengan bana mathang shitna bronze medal sing amamam fangbangam ki National School Games aduda Manipur team adubu international medalist loinana Yas Department da PET oiriba singna A Sanathoi TH Binapani Anina team coach oiki team aduda international medalist loinana Yas Department gi coach oina thau puriba Moirang Tem Ronald na team manager oina luchingki Department of Youth Affairs and Sports ki Director Dr. Mayangwam Veitona Manipur gi chahi tarataret makha kangluk ki nupa macha amadi nupi macha gi wusu team da asauba mateng panglakhibadasu team aduda luchingkhiba officials singi maikai dagi thagatpa ulakli
Hauzik State asida ngasigi oikhiba inga sagi paw mu pizari ICAR Regional Central Imphal Party ki phongba report ki matung inna ngasi state asida khwaidagi sabagi chang Celsius degree kunipan oikhi aduga khwaidagi ingbagi chang na Celsius degree kunmathoi dasmik mangani nungshita yawbai sing manil gi chang na ayukta chada marifu tara manga aduga numidang wairam dana chada humfu mapani nong chubagi chang na milliliter manga dasmik ani oikhi Aroibada maroiba pausing amka hanna pizari Manipur gi ranga mari leinabani haiba hanagi Chief Minister N Biren gi audio tape case ki hearing haying Supreme Court ta setharagani Mairoi singna masagi thaudang ningthina khangna tawraba matamda chawkhat pakhunai ama semba ngamgani haina Imphal West ki DC mayang lamam Rajkumar na phongdokre Manipur lenga ki school marifutara taruk ki mahiroi lising ani ga chatruk marifutara marina saruk yaduna mission transformation of government schools ki marirak suba competition asi paksana pangthokre amasung Ziribam District Police da SIO ina mathau tawribi Furit Sabam Romi Bala Devi da Kendriya Grimantri da satak padak ingisingani kun manga gi manapi dune ikai kunarakre Matang asida bulletin asi loishinjare Manipur miyam gi punsida khwaidagi hena maruoiba state asigi leibak asigi amadi Malemgi ipaw singidamak SKTV News po meeting taduna lebiyo kurumjari